ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯆꯧ ꯑꯃꯗꯤ ꯕꯣꯕꯣ ꯀꯧꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯆꯧ ꯑꯃꯗꯤ ꯕꯣꯕꯣꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯤ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯆꯧꯒ ꯕꯣꯕꯣꯒ ꯄꯣꯛꯂꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯈꯪꯍꯧꯗꯅ ꯍꯤꯡꯆꯥꯕ ꯀꯥꯡꯕꯨ ꯑꯃꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯃꯄꯥ ꯅꯤꯡꯊꯧꯒ ꯃꯃꯥ ꯃꯍꯥꯔꯥꯅꯤꯒ ꯁꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯆꯧꯒ ꯕꯣꯕꯣꯒ ꯋꯥꯈꯜ ꯈꯔ ꯇꯥꯔꯕ ꯃꯇꯝꯅꯤ꯫ ꯍꯤꯡꯆꯥꯕꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄ ꯃꯇꯝꯗ ꯑꯆꯧꯒ ꯕꯣꯕꯣꯒꯗꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯑꯔꯣꯟꯕ ꯁꯨꯔꯨꯡ ꯑꯃꯗ ꯇꯨꯃꯤꯟꯅ ꯆꯦꯜꯍꯟꯈꯤꯔꯝꯃꯤ꯫ ꯑꯆꯧꯒ ꯕꯣꯕꯣꯒꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨꯅ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯝꯕ ꯁꯅꯥ ꯂꯨꯄꯥ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯀꯌꯥ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯆꯧꯒ ꯕꯣꯕꯣꯒꯒꯤ ꯃꯃꯥꯒꯤ ꯃꯉꯛ ꯀꯛꯇꯨꯅ ꯃꯃꯥꯅ ꯄꯥꯝꯖꯅ ꯂꯨꯅ ꯁꯤꯖꯤꯟꯅꯕ ꯃꯕꯣꯛꯅ ꯄꯤꯔꯝꯕ ꯂꯤꯛ ꯑꯗꯨ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯆꯧꯒ ꯕꯣꯕꯣꯒꯅ ꯑꯃꯨꯛ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯄꯥꯅ ꯁꯦꯝꯖꯕ ꯂꯩꯕꯥꯛ ꯀꯣꯅꯨꯡ ꯑꯗꯨ ꯃꯥꯡ ꯇꯥꯛꯅ ꯑꯁꯤꯕ ꯂꯩꯕꯥꯛ ꯑꯣꯜꯂꯝꯂꯦ꯫ ꯑꯆꯧꯅ "ꯕꯣꯕꯣ, ꯕꯣꯕꯣ, ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯀꯣꯛꯇꯤ, ꯏꯃꯥ, ꯍꯤꯡꯆꯥꯕꯁꯥ, ꯅꯣꯏꯒꯤ ꯃꯊꯛꯇ ꯑꯩꯅ ꯁꯣꯏꯗꯅ ꯂꯥꯟꯗꯥꯔꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯏꯒꯤ ꯅꯉꯛꯁꯤꯡꯗꯣ ꯂꯣꯏꯅ ꯀꯛꯇꯨꯅ ꯍꯥꯠꯀꯅꯤ꯫ ꯇꯥꯆꯧ, ꯇꯥꯆꯧ, ꯍꯧꯖꯤꯛ ꯏꯆꯤꯜ ꯏꯅꯥꯎ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ? ꯏꯆꯤꯜ ꯏꯅꯥꯎ ꯍꯧꯖꯤꯛꯃꯛ ꯍꯤꯡꯆꯥꯕꯁꯤꯡꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯂꯃꯟ ꯈꯨꯝꯂꯁꯤꯔꯥ? ꯃꯗꯨꯒꯤ ꯃꯇꯝ ꯂꯥꯛꯀꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯉꯥꯡ ꯑꯣꯏꯔꯤ꯫ ꯏꯃꯥ ꯏꯄꯥꯒꯤ ꯂꯃꯟ ꯁꯤꯡꯕ ꯉꯝꯗꯅ ꯊꯋꯥꯏ ꯊꯥꯈꯤꯒꯅꯤ꯫ ꯑꯗꯨꯅ ꯃꯇꯝꯗꯣ ꯌꯧꯔꯛꯄ ꯉꯥꯏꯁꯦ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯀꯩꯗꯧꯒꯅꯤ ꯇꯥꯆꯧ? ꯏꯃꯥ ꯄꯥꯕꯒꯤ ꯍꯛꯆꯥꯡ ꯑꯁꯦ ꯀꯣꯅꯨꯡ ꯑꯁꯤꯗ ꯃꯊꯧ ꯃꯉꯝ ꯐꯖꯅ ꯄꯥꯛꯊꯣꯛꯇꯨꯅ ꯐꯨꯝꯈꯤꯁꯤ꯫ ꯍꯣꯏ ꯇꯥꯆꯧ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯍꯤꯡꯍꯧꯕ ꯃꯤꯁꯤꯡꯅ ꯑꯁꯤꯕꯁꯤꯡ ꯑꯗꯨ ꯀꯣꯝ ꯑꯃ ꯇꯧꯗꯨꯅ ꯐꯨꯝꯂꯝꯃꯤ꯫ ꯑꯆꯧꯒ ꯕꯣꯕꯣꯒꯁꯨ ꯃꯃꯥꯒꯤ ꯃꯀꯣꯛ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯒ ꯃꯄꯥꯒꯤ ꯑꯁꯤꯕ ꯃꯁꯥ ꯑꯗꯨꯒ ꯀꯣꯅꯨꯡ ꯑꯗꯨꯗ ꯐꯨꯝꯂꯝꯃꯤ꯫ ꯍꯤꯡꯍꯧꯕ ꯃꯤꯁꯤꯡꯅ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯒꯤ ꯃꯣꯡꯐꯝꯗ ꯂꯩ ꯀꯠꯇꯨꯅ ꯀꯞꯅꯔꯝꯃꯤ꯫ ꯂꯥꯟꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯃꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯕ ꯑꯍꯜ ꯑꯃꯅ "ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯦ ꯅꯤꯡꯊꯧ ꯄꯥꯟꯗꯕ ꯂꯩꯕꯥꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯗꯣ꯫ ꯑꯆꯧꯒ ꯕꯣꯕꯣꯒꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯤꯡꯊꯧ ꯄꯥꯟꯗꯕ ꯂꯩꯕꯥꯛ ꯑꯃꯒꯨꯝ ꯂꯩꯕ ꯇꯥꯕꯅꯤ"꯫ ꯃꯤꯁꯤꯡ ꯑꯗꯨꯅ "ꯑꯗꯨꯕꯨ ꯌꯥꯒꯗ꯭ꯔꯅꯦ? ꯃꯕꯥꯅꯤꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯃꯇꯝ, ꯊꯥꯡꯗ ꯇꯦꯟꯗ ꯍꯩꯔꯕ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯃꯨꯛ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯑꯁꯦ ꯁꯦꯝꯕ ꯇꯥꯕꯅꯤ, ꯑꯃꯨꯛ ꯉꯥꯛꯄ ꯇꯥꯕꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ? ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯁꯤꯗ꯭ꯔꯤꯕ ꯃꯇꯝ ꯐꯥꯎꯕ ꯑꯆꯧꯒ ꯕꯣꯕꯣꯒꯁꯦ ಲಾಂದ ಮತಿಕ್ ಚಾನ ಹೈನನಬ ತಾಕ್ಪಿ ತಂಬಿಗನಿ ಅದುಗ ಮಿಯಾಮ ಅಸಿನ ಮರು ಒಯ್ನ ಚಾನ ಥಕ್ನನಬ ಲೌ ಇಂಖೋಲ್ದ ಪೋಚೈ ಥಾಬ ಹೌರೋ ಅದುಗ ಅಂಗಾಂಗ್ ಅನಿಸೆ ಐಖೋಯ್ಗಿ ನಿಂಥೌಗಿ ಮಚಾ ಮಸುನಿ ಹೈಬ ಖಂಗನ್ಬ ಯಾದೆಕೋ ಖಂಗಿಬ ಅಮುಕ್ ಥೋಕ್ಲಬದಿ ಅಮುಕ್ ಲಾಂದಾರಕನಿ ಸಿಹೌದ್ರಬ ಮೀಸಿಂಗ್ ಅದುನ ನೌನ ಲೈಬಾಕ್ ಅದು ಅಮುಕ್ ಸೆಮ್ಕಟ್ಪ ಹೌರಮಿ ನೌನ ಲಬುಕ್ ಲಮ್ಹಾಂಗ್ಸಿಂಗ್ದ ಚಾನ ಥಕ್ನನಬ ಥಾಜಿನ್ಬ सा सन लोइब तौदुना यामना वाना अमुक मकोक्तगी हौरमी अदुगा अहल अदुना अचौगा बोबोगदो चिंगनुंग अमदा खुलाई कया पुदुना उ अमगी मखोंगदा लैदुना लानगी थांगता तेन सरित सरात कया तंबिरमी तुम्बा चाबसु उखा वखादा पंगलैदा लैरमी अचौबा नंगना खरा हैनबा खुलाई असे करमबनो हायो मामा आइगिदी अचौबा थांगपा सिंजंगना खरा हेना हैजे बोबो नंगिदी आइगिदी मामा तेन कापा थांग तालंग बसिनी आइना उरिबसिसु अदुनी अदुदी कन्न होनसिको इमागा इपागा हाटपगी लमन खुमनिंगदब्रनी नखोइबो खुमनिंगी मामा आइगी इमागा इपागा हाटकिबा अदुमक हिंचाबसिंग अदो हाटकनी मामा अदु नबानी खक्तना हाटपा ngамगद्रने अचौगा बोबोगना ngамगनी मामा मोइगी लेबाक्ता चंगदुना हाटकनी अहल अदुना ngамगनी को ngамगनी मामा असुमना अहल अदुना अचौगा बोबोगदो उमंगदा लैबा सा अमगुमना अकनबा लानगी सरित सरा तंबिरमी नोंगमना चिंगदा नोंगमना उमंगदा नोंगमना इसिंगदा ई नाय तारबा फावबा मखोंग मखुत थीना सोकलबा फावबा तंबिबा लेपलमदे मखोइगी चाना थक्ननबा सिंग अदुना नोंगमगी मी सिना सिनादुना थिलकलमी अदुशु पिजदबा कयानी मबानी अफंग अफंगबा चाननबा कया अमसु तौरमी असुमना चही कया हौख्रे अचौगा बोबोगा मपुंग मरै फारबा तमथीरबा मी हाइबदु ओइरे अहल अदुना
ꯑꯆꯧ, ꯕꯣꯕꯣ, ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯎ. ꯃꯥ ꯋꯥ ꯍꯥꯏꯔꯝꯒꯦ. ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯇꯝ ꯍꯥꯏꯕꯗꯣ ꯂꯣꯏꯔꯦ. ꯑꯗꯨꯅ ꯅꯕꯥꯅꯤꯒꯤ ꯃꯇꯝ ꯍꯥꯏꯕꯗꯣ ꯌꯧꯔꯦ. ꯅꯃꯥ ꯅꯄꯥꯒꯤ ꯂꯃꯟꯁꯤꯡꯗꯨꯅ ꯂꯩꯄꯥꯛ ꯑꯁꯤ ꯉꯥꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨꯀꯣ. ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯍꯜ ꯑꯗꯨ ꯁꯤꯈꯤꯔꯝꯃꯤ. ꯑꯍꯜ ꯑꯗꯨꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯍꯤꯡꯆꯥꯕꯁꯤꯡꯒꯤ ꯂꯩꯄꯥꯛꯇ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ. ꯑꯆꯧꯅ, ꯕꯣꯕꯣ, ꯍꯧꯖꯤꯛꯇꯤ ꯆꯍꯤ ꯀꯌꯥꯗꯒꯤ ꯏꯃꯥ ꯏꯄꯥꯒꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕꯅ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯃꯩꯖꯥꯎ ꯑꯁꯦ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨꯒꯤ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯄꯒꯤ ꯃꯇꯝ ꯑꯣꯏꯔꯦ. ꯕꯣꯕꯣꯅ, ꯃꯗꯨꯅꯤ ꯑꯩꯅ ꯆꯍꯤ ꯀꯌꯥꯗꯒꯤ ꯉꯥꯏꯔꯤꯕꯁꯦ ꯇꯥꯆꯧ. ꯑꯗꯨꯗꯤ ꯍꯤꯡꯆꯥꯕꯒꯤ ꯂꯩꯕꯥꯛꯇ ꯆꯠꯇꯨꯅ ꯍꯤꯡꯆꯥꯕꯁꯤꯡꯁꯦ ꯃꯉꯛ ꯀꯛꯂꯨꯔꯁꯤ. ꯍꯣꯏ ꯇꯥꯆꯧ. ꯑꯗꯨ ꯇꯥꯆꯧ, ꯏꯃꯥ ꯏꯄꯥ ꯍꯥꯠꯈꯤꯕ ꯍꯤꯡꯆꯥꯕꯗꯨꯗꯤ ꯀꯃꯥꯏꯅ ꯃꯁꯛ ꯈꯪꯒꯅꯤ? ꯃꯥꯃꯅ ꯍꯥꯏꯔꯝꯕꯗꯣ ꯀꯥꯎꯔꯕ꯭ꯔꯣ? ꯃꯆꯤ ꯑꯅꯤ ꯂꯣꯡꯕ, ꯃꯈ꯭ꯋꯥꯡꯗ ꯃꯤꯁꯤꯡꯒꯤ ꯃꯀꯣꯛ ꯑꯀꯛꯄ ꯃꯌꯥꯝ ꯑꯃ ꯌꯥꯟꯕ, ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯍꯤꯡꯆꯥꯕ ꯑꯃ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯗꯅ. ꯀꯥꯎꯗꯦ ꯇꯥꯆꯧ. ꯑꯗꯨ ꯇꯥꯆꯧ, ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯍꯥꯠꯄ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯃꯥꯡꯍꯟ ꯇꯥꯛꯍꯜꯂꯝꯕ ꯍꯤꯡꯆꯥꯕ ꯑꯗꯨꯕꯨ ꯁꯤꯔꯝꯈꯤꯔꯣꯏꯗ꯭ꯔꯅꯦ? ꯁꯤꯔꯣꯏ. ꯍꯤꯡꯆꯥꯕ ꯍꯥꯏꯕ ꯖꯥꯠꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗꯒꯤ ꯆꯍꯤ ꯇꯪꯈꯥꯏ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯅ ꯄꯨꯟꯁꯤꯕ ꯖꯥꯠꯅꯤ. ꯑꯗꯨꯅ ꯃꯣꯏꯁꯤꯡꯗꯣ ꯁꯣꯏꯗꯅ ꯍꯤꯡꯂꯝꯈꯤꯒꯅꯤ ꯕꯣꯕꯣ. ꯑꯗꯨꯗꯤ ꯇꯥꯆꯧ, ꯆꯠꯂꯁꯤ ꯍꯤꯡꯆꯥꯕꯒꯤ ꯂꯩꯄꯥꯛꯇ. ꯈꯨꯠꯂꯥꯏꯁꯨꯅ ꯍꯥꯞꯄꯣ. ꯍꯣꯏ ꯇꯥꯆꯧꯁꯨ. ꯑꯆꯧꯒꯤ ꯇꯝꯊꯤꯔꯕ ꯃꯌꯥ ꯊꯧꯔꯕ ꯁꯤꯡꯖꯪ ꯑꯗꯨ ꯃꯇꯨꯡꯗ ꯌꯦꯞꯁꯤꯟꯈ꯭ꯔꯦ. ꯄꯥꯛꯂꯕ ꯊꯥꯡꯄꯥꯛ ꯑꯗꯨꯅ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯁꯤꯟꯈ꯭ꯔꯦ. ꯕꯣꯕꯣꯗꯤ ꯃꯁꯥ ꯄꯨꯝꯕ ꯊꯧꯔꯕ ꯊꯥꯡ ꯁꯣꯔꯤ ꯃꯆꯥ ꯃꯆꯥ ꯃꯈꯜ ꯁꯨꯅ ꯍꯥꯞꯈ꯭ꯔꯦ. ꯑꯗꯨꯒ ꯂꯤꯔꯨꯡ ꯇꯦꯟꯁꯨ ꯌꯥꯟꯁꯤꯟꯈ꯭ꯔꯦ. ꯃꯈꯨꯠꯇꯅ ꯁꯥꯡꯂꯕ ꯊꯥꯡꯁꯥꯡ ꯑꯃꯒ. ꯕꯣꯕꯣꯅ ꯂꯪꯕ ꯀꯥꯞꯄꯁꯤ ꯃꯥꯅ ꯍꯦꯛ ꯑꯄꯥꯝꯕ ꯃꯐꯝ ꯑꯗꯨꯗ ꯃꯤꯠ ꯎꯏꯁꯤꯜꯂꯕ ꯐꯥꯎꯕꯗ ꯌꯨꯡꯕ ꯀꯥꯞꯄ ꯉꯝꯃꯤ. ꯑꯗꯨꯒ ꯑꯆꯧꯅ ꯊꯥꯡꯄꯥꯛ ꯁꯤꯡꯖꯪ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩꯔꯝꯃꯤ. ꯃꯄꯥꯡꯒꯜꯁꯨ ꯌꯥꯝꯅ ꯀꯜꯂꯝꯃꯤ. ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯁꯨꯝ ꯂꯥꯛꯄꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯪꯂꯝꯃꯤ. ꯑꯔꯣꯏꯕꯗ ꯆꯤꯡ ꯑꯃꯒꯤ ꯃꯇꯣꯟꯗ ꯂꯦꯞꯇꯨꯅ, ꯕꯣꯕꯣ, ꯃꯥꯡꯗ ꯎꯔꯤꯕ ꯆꯥꯎꯔꯕ ꯏꯄꯥꯛ ꯑꯁꯤ ꯎꯔꯕ꯭ꯔꯥ? ꯍꯣꯏ ꯇꯥꯆꯧ. ꯏꯄꯥꯛ ꯑꯁꯤꯒꯤ ꯋꯥꯡꯃꯗꯒꯤꯅꯤ ꯍꯤꯡꯆꯥꯕꯒꯤ ꯂꯩꯕꯥꯛ ꯑꯗꯨꯅ ꯂꯩꯔꯤꯕꯁꯦ. ꯑꯗꯨꯅ ꯏꯄꯥꯛ ꯑꯁꯦ ꯂꯥꯟꯕ ꯍꯧꯔꯁꯤꯔ ꯕꯣꯕꯣ? ꯍꯣꯏ ꯇꯥꯆꯧ. ꯉꯥꯏꯉꯝꯗ꯭ꯔꯦ ꯇꯥꯆꯧ. ꯉꯥꯏꯉꯝꯗꯕ ꯑꯁꯥꯎꯕꯅ ꯋꯥꯈꯜ ꯃꯥꯡꯍꯟꯕ ꯌꯥꯗꯦꯀꯣ ꯕꯣꯕꯣ. ꯏꯕꯥꯅꯤ ꯈꯛꯇꯅꯤ ꯍꯤꯡꯆꯥꯕꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯠꯇꯧꯔꯤꯕꯁꯦ. ꯑꯗꯨꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯃꯥꯡꯕ ꯌꯥꯗꯦꯀꯣ. ꯍꯣꯏ ꯇꯥꯆꯧ. ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯀꯨꯝꯊꯔꯁꯤ. ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯆꯤꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯦ. ꯑꯗꯨꯒ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯁꯒꯣꯜ ꯑꯅꯤꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯏꯄꯥꯛ ꯑꯗꯨꯒꯤ ꯃꯄꯥꯟ ꯇꯝꯅ ꯂꯥꯛꯂꯦ. ꯇꯥꯆꯧ, ꯏꯄꯥꯛꯁꯤꯗꯤ ꯀꯔꯤꯅ ꯂꯥꯟꯒꯅꯤ? ꯑꯥꯗ ꯎꯔꯤꯕꯁꯤ ꯍꯤ ꯅꯠꯇ꯭ꯔꯅꯦ ꯕꯣꯕꯣ? ꯍꯣꯏꯅꯦ, ꯍꯤꯅꯤꯅꯦ ꯇꯥꯆꯧ. ꯂꯥꯏꯅꯁꯨ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯑꯣꯏꯔꯦꯗꯅ. ꯂꯥꯛꯑꯣ, ꯑꯗꯨꯗꯤ ꯍꯤ ꯑꯁꯤꯗ ꯂꯥꯜꯂꯁꯤ. ꯍꯤ ꯑꯗꯨꯗ ꯃꯤꯁꯤꯡꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯌꯥꯎꯔꯝꯃꯤ. ꯇꯥꯆꯧ, ꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯔꯨꯅꯤꯅꯦ. ꯍꯤꯡꯆꯥꯕꯁꯤꯡꯗꯨꯅ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯍꯤ ꯑꯁꯤꯗ ꯍꯥꯞꯇꯨꯅ ꯏꯄꯥꯛ ꯑꯁꯤꯗ ꯊꯥꯗꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ. ꯑꯣꯏꯒꯅꯤ ꯇꯥꯆꯧ. ꯄꯥꯏꯕꯗꯁꯨ ꯄꯣꯛ ꯄꯣꯛ ꯇꯦꯛꯏ. ꯁꯤꯅ ꯇꯥꯛꯄꯗꯤ ꯀꯨꯏꯔꯕ ꯑꯁꯤꯕꯁꯤꯡꯅꯤ. ꯑꯗꯨꯕꯨ ꯍꯤ ꯑꯁꯤꯗꯤ ꯌꯥꯝꯅ ꯐꯔꯤꯕ ꯃꯥꯜꯂꯦ ꯇꯥꯆꯧ. ꯂꯥꯛꯑꯣ, ꯍꯣꯜꯂꯁꯤ. ꯑꯁꯨꯝꯅ ꯍꯤ ꯑꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨ ꯍꯣꯟꯗꯨꯅ ꯂꯥꯛꯂꯦ. ꯏꯄꯥꯛ ꯑꯗꯨ ꯁꯨꯝ ꯍꯣꯟꯗꯨꯅ ꯂꯥꯛꯄꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯪꯂꯝꯃꯤ. ꯑꯗꯨꯕꯨ ꯕꯣꯕꯣꯅ ꯇꯦꯟꯅ ꯀꯥꯞꯇꯨꯅ ꯉꯥ ꯐꯥꯔꯒ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯆꯥꯃꯤꯟꯅꯗꯨꯅ ꯑꯍꯤꯡ ꯀꯌꯥꯁꯨ ꯂꯦꯜꯂꯝꯃꯤ. ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯍꯤꯡꯆꯥꯕꯁꯤꯡꯒꯤ ꯂꯩꯄꯥꯛ ꯑꯗꯨ ꯌꯧꯔꯛꯂꯦ. ꯑꯆꯧꯅ, ꯕꯣꯕꯣ, ꯈꯨꯠꯂꯥꯏ ꯆꯦꯠꯅ ꯄꯥꯏꯕꯒꯤ ꯃꯇꯝ ꯌꯧꯔꯦꯍꯦ. ꯃꯐꯝ ꯆꯥꯅ ꯈꯥꯝꯂꯒ ꯆꯪꯂꯁꯤ. ꯍꯣꯏ ꯇꯥꯆꯧ. ꯁꯤꯔꯕꯁꯨ ꯏꯃꯥ ꯏꯄꯥꯒꯤ ꯂꯃꯟꯗꯤ ꯁꯤꯡꯂꯝꯂꯁꯤ. ꯁꯤꯕ ꯌꯥꯗꯦ ꯕꯣꯕꯣ. ꯏꯆꯤꯟ ꯏꯅꯥꯎ ꯃꯥꯏ ꯄꯥꯛꯅ ꯑꯃꯨꯛ ꯍꯟꯈꯤꯒꯗꯕꯅꯤ, ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨ ꯄꯨꯗꯨꯅ. ꯍꯣꯏ, ꯑꯗꯨꯗꯤ ꯆꯪꯉꯁꯤ ꯇꯥꯆꯧ. ꯑꯆꯧꯒ ꯕꯣꯕꯣꯒ ꯆꯪꯂꯛꯂꯦ ꯍꯤꯡꯆꯥꯕꯒꯤ ꯂꯩꯄꯥꯛ ꯑꯗꯨꯗ. ꯁꯨꯝ ꯆꯪꯂꯛꯄꯗ ꯆꯥꯎꯔꯕ ꯎꯃꯪ ꯑꯃ ꯌꯧꯔꯛꯂꯝꯃꯤ. ꯎꯃꯪ ꯑꯁꯦ ꯂꯥꯟꯊꯣꯛꯄ ꯉꯝꯂꯕꯗꯤ ꯍꯤꯡꯆꯥꯕꯒꯤ ꯀꯣꯅꯨꯡ, ꯍꯤꯡꯆꯥꯕꯁꯤꯡꯒꯤ ꯂꯩꯐꯝ ꯑꯗꯣ ꯎꯕ ꯐꯪꯂꯅꯤ. ꯕꯣꯕꯣꯅ, ꯑꯗꯨꯗꯤ ꯎꯃꯪ ꯑꯁꯦ ꯂꯥꯟꯊꯣꯛꯂꯁꯤ ꯇꯥꯆꯧ. ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯗꯨꯗꯤ. ꯍꯤꯡꯆꯥꯕꯒꯤ ꯂꯩꯕꯥꯛꯅꯤ, ꯈꯨꯠꯂꯥꯏ ꯆꯦꯠꯅ ꯄꯥꯏꯌꯨꯀꯣ ꯕꯣꯕꯣ. ꯁꯨꯝ ꯆꯪꯂꯛꯄꯗ
ꯍꯤꯡꯆꯥꯕꯁꯤꯡꯅ ꯊꯥꯗꯣꯛꯂꯒ ꯊꯝꯕ ꯇꯝꯊꯤꯔꯕ ꯀꯜꯂꯕ ꯍꯤꯡꯆꯥꯕꯁꯤꯡ ꯎꯃꯪ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯆꯥꯎꯔꯕ ꯎꯖꯥꯎ ꯑꯃ ꯃꯆꯤꯟ ꯃꯅꯥꯎ ꯇꯝꯅ ꯎꯖꯥꯎ ꯑꯃ ꯂꯪꯁꯤꯜꯂꯛꯏ꯫ ꯕꯣꯕꯣ, ꯆꯣꯡꯊꯣꯔꯛꯎꯍꯦ! ꯅꯃꯤꯠ ꯅꯅꯥ ꯁꯤꯡꯉꯨꯀꯣ, ꯀꯥꯏꯗꯩꯅꯣ ꯎꯖꯥꯎ ꯑꯁꯤ ꯂꯪꯁꯤꯜꯂꯛꯏꯁꯤꯕꯣ? ꯇꯥꯆꯧ, ꯇꯨꯡꯗ! ꯍꯤꯡꯆꯥꯕ ꯑꯃꯅ, ꯏꯌꯥ! ꯍꯤꯡꯆꯥꯕꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯧꯅꯥ ꯐꯅ ꯆꯪꯂꯛꯂꯤꯕ ꯅꯕꯥꯅꯤꯕꯨ ꯂꯝꯕꯤ ꯈꯪꯗꯗꯨꯅ ꯆꯪꯂꯛꯏꯔꯥ? ꯅꯠꯇ꯭ꯔꯒꯅ ꯁꯤꯖꯔꯒꯦ ꯍꯥꯏꯗꯨꯅ ꯆꯦꯜꯂꯛꯂꯤꯕ꯭ꯔꯥ? ꯏꯁꯤꯗ ꯁꯤꯔꯗꯕ ꯃꯤ ꯑꯅꯤꯅꯤ꯫ ꯑꯆꯧꯅ, ꯑꯣ, ꯈꯨꯂꯥꯡꯈꯥꯁꯦ ꯅꯉꯣꯟꯗꯒꯤ ꯍꯧꯔꯗꯕꯀꯣ? ꯕꯣꯕꯣ, ꯃꯇꯝ ꯃꯥꯡꯍꯟꯒꯨꯝꯁꯤꯍꯦ꯫ ꯍꯣꯏ ꯇꯥꯆꯧ, ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯆꯦꯟꯒꯦ ꯍꯥꯏꯗꯗꯅ ꯑꯩꯉꯣꯟꯗꯒꯁꯨ ꯆꯣꯡꯁꯤꯜꯂꯛꯏꯅꯦꯍꯦ꯫ ꯑꯆꯧꯒ ꯕꯣꯕꯣꯒꯅ ꯍꯩꯁꯤꯡꯅ ꯁꯔꯤꯠ ꯁꯔꯥ ꯇꯧꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯥꯏꯅ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯎꯃꯪ ꯑꯗꯨꯗ ꯇꯝꯊꯤꯔꯕ ꯍꯤꯡꯆꯥꯕ ꯁꯥ ꯀꯩ ꯀꯌꯥ ꯑꯃꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯆꯧꯒ ꯕꯣꯕꯣꯒꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯂꯣꯏꯅ ꯍꯥꯠꯇꯨꯅ ꯎꯃꯪ ꯑꯗꯨ ꯂꯥꯟꯊꯣꯔꯛꯂꯝꯃꯤ꯫ ꯕꯣꯕꯣꯅ, ꯇꯥꯆꯧ, ꯎꯃꯪ ꯑꯁꯤꯗꯤ ꯂꯥꯟꯊꯣꯔꯛꯂꯦ꯫ ꯍꯤꯡꯆꯥꯕꯁꯤꯡꯒꯤ ꯂꯩꯐꯝꯁꯨ ꯎꯔꯦ꯫ ꯀꯣꯅꯨꯡ ꯑꯁꯤꯁꯨ ꯋꯥꯡꯅ ꯎꯔꯦ꯫ ꯑꯗꯣ ꯇꯥꯆꯧ, ꯍꯤꯡꯆꯥꯕꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ꯫ ꯁꯅꯥꯒꯤ ꯁꯅꯥ ꯉꯥꯛꯇꯕꯨ ꯃꯥꯜꯂꯦ꯫ ꯁꯅꯥꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤꯁꯨ ꯌꯥꯎꯔꯤꯕꯅꯤ ꯕꯣꯕꯣ꯫ ꯍꯤꯡꯆꯥꯕꯁꯤꯡꯁꯦ ꯍꯥꯠꯂꯒ ꯁꯅꯥꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯂꯧꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯏꯕꯥꯅꯤ ꯀꯣꯅꯨꯡ ꯑꯁꯦ ꯌꯧꯅꯅꯕ ꯆꯪꯒꯗꯕꯅꯤ꯫ ꯀꯗꯥꯏ, ꯏꯕꯥꯅꯤꯅ ꯍꯜꯂꯛꯄ ꯍꯤꯡꯆꯥꯕꯒꯤ ꯏꯗꯨ ꯄꯨꯊꯣꯔꯛꯑꯣ꯫ ꯍꯣꯏ ꯇꯥꯆꯧ, ꯁꯤꯗ ꯂꯩꯔꯤ꯫ ꯁꯦ, ꯇꯪꯈꯥꯏꯁꯤꯃꯅ ꯅꯁꯥ ꯄꯨꯝꯕ ꯇꯩꯁꯤꯜꯂꯨ, ꯇꯪꯈꯥꯏꯁꯤꯃꯅ ꯑꯩꯉꯣꯟꯗ ꯇꯩꯁꯤꯜꯂꯒꯦ, ꯑꯗꯨꯒ ꯁꯥ ꯃꯀꯣꯛ ꯃꯌꯥꯝꯗꯣ ꯄꯪꯌꯥꯟꯗ ꯌꯥꯟꯁꯤꯜꯂꯨ ꯅꯁꯥꯗ꯫ ꯁꯤ ꯑꯣꯏꯔꯕꯗꯤ ꯍꯤꯡꯆꯥꯕꯁꯤꯡꯅ ꯈꯪꯕ ꯈꯔ ꯋꯥꯔꯅꯤ꯫ ꯑꯗꯨꯗꯤ ꯆꯪꯂꯁꯤꯔꯥ ꯍꯤꯡꯆꯥꯕꯁꯤꯡꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯇꯥꯆꯧ? ꯆꯪꯂꯁꯤ꯫ ꯑꯁꯨꯝꯅ ꯑꯆꯧꯒ ꯕꯣꯕꯣꯒꯗꯣ ꯍꯤꯡꯆꯥꯕꯁꯤꯡꯒꯤ ꯂꯩꯐꯝ ꯌꯨꯝꯂꯛꯇ ꯐꯥꯎꯗꯨꯅ ꯂꯥꯛꯏ꯫ ꯍꯤꯡꯆꯥꯕꯁꯤꯡꯅ ꯃꯕꯥꯅꯤꯕꯨ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯇꯥꯆꯧ, ꯏꯕꯥꯅꯤꯁꯤꯕꯨ ꯇꯥꯏꯕꯪ ꯃꯤꯅꯤ ꯍꯥꯏꯕ ꯈꯪꯈ꯭ꯔꯕ ꯖꯥꯠꯂꯥ? ꯏꯕꯥꯅꯤꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯤꯕꯁꯤꯕꯣ? ꯅꯠꯇꯦ, ꯈꯪꯉꯝꯃꯣꯏ꯫ ꯃꯣꯏꯅ ꯌꯦꯡꯂꯤꯕꯁꯤꯗꯤ ꯏꯕꯥꯅꯤꯅ ꯃꯣꯏꯒꯤ ꯃꯔꯛꯇꯒꯤ ꯈꯔ ꯄꯤꯛꯄꯒꯤꯅꯤ꯫ ꯍꯤꯡꯆꯥꯕ ꯈꯔꯅ, ꯅꯝꯊꯤꯍꯦ, ꯃꯁꯤꯒꯤ ꯑꯄꯤꯛꯄ ꯍꯤꯡꯆꯥꯕ ꯑꯅꯤꯅ ꯆꯠꯈꯤꯕ ꯂꯝꯕꯤꯁꯦ ꯏꯅꯝ ꯅꯝꯃꯤ꯫ ꯑꯇꯣꯞꯄ ꯑꯃꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯒꯤ ꯍꯤꯡꯆꯥꯕꯒꯤ ꯁꯥꯒꯩꯗꯁꯨ ꯑꯁꯨꯃꯥꯏꯅ ꯄꯤꯛꯄ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖꯗꯦꯀꯣ? ꯄꯤꯛꯇꯤ ꯄꯤꯛꯑꯦ ꯍꯥꯏꯕꯕꯨ ꯃꯁꯥꯁꯦ ꯃꯔꯩ ꯇꯥꯏꯍꯦ꯫ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯇꯩꯁꯤꯡꯅ, ꯃꯁꯛ ꯐꯖꯗ꯭ꯔꯣ? ꯃꯁꯥꯀꯥꯁꯦ ꯌꯥꯝ ꯅꯥꯜꯂꯦꯃꯤ, ꯃꯅꯝꯁꯦ ꯈꯔ ꯍꯩꯅꯗꯕꯩ ꯋꯥꯅꯤ꯫ ꯑꯇꯣꯞꯄ ꯑꯃꯅ ꯍꯥꯏꯔꯛꯏ, ꯄꯤꯛꯁꯨ ꯈꯔ ꯄꯤꯛꯏꯍꯦ꯫ ꯄꯤꯛꯑꯁꯨ ꯍꯤꯡꯆꯥꯕꯤ ꯑꯩꯈꯣꯏꯗꯩꯗꯤ ꯈꯤꯇꯪ ꯍꯦꯜꯂꯦ ꯋꯥꯡꯕ, ꯃꯁꯥꯁꯨ ꯅꯥꯜꯂꯤ, ꯉꯧꯁꯨ ꯉꯧꯏ꯫ ꯃꯁꯤꯕꯨ ꯀꯃꯥꯏꯅ ꯍꯤꯡꯆꯥꯕ ꯑꯣꯏꯖꯥꯠꯅꯣꯅꯦ? ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯃꯣꯏ ꯑꯅꯤꯁꯦ ꯀꯣꯏꯊꯠꯅꯤꯡꯉꯦꯕꯣ꯫ ꯃꯣꯏ ꯑꯅꯤꯃꯛ ꯑꯩꯒꯤ ꯅꯨꯄꯥꯕꯨ ꯑꯣꯏꯅꯤꯡꯉꯛꯑꯦꯗ꯫ ꯀꯩꯅꯦꯒꯦ, ꯃꯃꯥꯏꯁꯦ ꯍꯤꯡꯆꯥꯕꯤꯗꯒꯤ ꯍꯦꯟꯅꯕꯨ ꯅꯪꯅ ꯀꯟꯕ ꯍꯦꯟꯖꯤꯜꯂꯦꯅꯦ꯫ ꯑꯆꯧꯅ, ꯈꯔ ꯈꯅ ꯆꯠꯁꯤ, ꯃꯣꯏꯁꯤꯡꯁꯤꯅ ꯁꯨꯝ ꯎꯝꯁꯤꯜꯂꯛꯂꯕꯗꯤ ꯈꯪꯈꯤꯅꯤ꯫ ꯑꯗꯣ ꯀꯣꯅꯨꯡ ꯆꯪꯗꯣꯏꯁꯦ ꯌꯥꯝ ꯂꯨꯏ, ꯎꯄꯥꯏ ꯑꯃ ꯊꯤꯗꯕ ꯌꯥꯔꯣꯏ꯫ ꯍꯣꯏ ꯇꯥꯆꯧ꯫ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤꯗꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯃꯐꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯀꯔꯝꯅ ꯆꯪꯒꯅꯤ ꯀꯣꯅꯨꯡꯗ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯈꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯟꯅꯔꯤꯉꯩꯗ ꯇꯝꯊꯤꯔꯕ ꯍꯤꯡꯆꯥꯕ, ꯃꯃꯥꯒ ꯃꯄꯥꯒ ꯍꯥꯠꯂꯝꯕ ꯍꯤꯡꯆꯥꯕ ꯑꯗꯨ ꯁꯥꯃꯨ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯃꯅꯥꯏ ꯃꯁꯦꯟ ꯀꯌꯥꯒ ꯂꯝꯕꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯃꯌꯥꯝꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯍꯔꯥꯎꯕ ꯎꯠꯂꯝꯃꯤ꯫ ꯕꯣꯕꯣꯅ, ꯇꯥꯆꯧ, ꯏꯃꯥ ꯏꯄꯥ ꯍꯥꯠꯈꯤꯕ ꯍꯤꯡꯆꯥꯕ ꯑꯗꯨꯗꯤ ꯁꯥꯃꯨ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯅꯠꯇꯕ꯭ꯔꯅꯦ? ꯑꯗꯨꯒ ꯃꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯤꯕ ꯍꯤꯡꯆꯥꯕꯤ ꯃꯌꯥꯝ ꯑꯁꯤꯅ ꯀꯔꯤꯒꯤ? ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯍꯤꯡꯆꯥꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯁꯦ ꯃꯥꯅ ꯑꯣꯏꯕ ꯇꯥꯏ꯫ ꯂꯥꯎ, ꯏꯕꯥꯅꯤꯁꯨ ꯈꯔ ꯅꯛꯅ ꯌꯦꯡꯁꯤ꯫ ꯍꯤꯡꯆꯥꯕꯤ ꯀꯌꯥꯅ ꯑꯆꯧ ꯑꯃꯗꯤ ꯕꯣꯕꯣꯒꯤ ꯃꯃꯥ ꯃꯄꯥ ꯍꯥꯠꯄ ꯍꯤꯡꯆꯥꯕ ꯑꯗꯨꯗ ꯈꯨꯔꯨꯝꯅꯗꯨꯅ ꯂꯩ ꯆꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯁꯥ ꯄꯨꯝꯕ ꯃꯤꯒꯤ ꯁꯔꯨ ꯃꯀꯣꯛꯅ ꯄꯔꯦꯡꯅ ꯌꯥꯟꯊꯔꯤ꯫ ꯁꯔꯨ ꯃꯀꯣꯛꯁꯤꯡ ꯑꯗꯨꯗ ꯑꯆꯧ ꯑꯃꯗꯤ ꯕꯣꯕꯣꯒꯤ ꯃꯃꯥꯒ
ꯃꯄꯥꯒꯒꯤꯁꯨ ꯌꯥꯎꯔꯤ ꯑꯗꯨꯕꯨ ꯑꯆꯧꯒ ꯕꯣꯕꯣꯒꯅꯗꯤ ꯈꯪꯂꯝꯗꯦ꯫ ꯇꯥꯆꯧ, ꯍꯤꯡꯆꯥꯕ ꯑꯁꯦ ꯍꯥꯠꯂꯁꯤꯔꯥ? ꯀꯣꯅꯨꯡꯗ ꯆꯠꯈ꯭ꯔꯕꯗꯤ ꯍꯥꯠꯄ ꯋꯥꯔꯅꯤ꯫ ꯌꯥꯗꯦ, ꯍꯧꯖꯤꯛ ꯍꯥꯠꯂꯕꯗꯤ ꯏꯕꯥꯅꯤꯁꯨ ꯁꯤꯒꯅꯤ꯫ ꯍꯧꯖꯤꯛ ꯏꯕꯥꯅꯤ ꯁꯤꯕ ꯌꯥꯗꯦ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯍꯤꯡꯈꯤꯒꯗꯕꯅꯤ꯫ ꯑꯁ, ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯍꯧꯖꯤꯛꯇꯤ ꯇꯥꯆꯧ? ꯃꯣꯏꯅ ꯆꯠꯄꯗ ꯃꯇꯨꯡ ꯏꯟꯅꯁꯦ, ꯑꯗꯨꯒ ꯃꯣꯏꯒꯤ ꯂꯥꯟꯃꯤ ꯑꯅꯤ ꯍꯥꯠꯇꯨꯅ ꯃꯣꯏꯒꯤ ꯃꯐꯤ ꯃꯔꯣꯜ ꯁꯦꯠꯇꯨꯅ ꯀꯣꯅꯨꯡꯗ ꯆꯪꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯂꯁꯦ꯫ ꯑꯗꯨꯅ ꯐꯔꯅꯤ ꯇꯥꯆꯧ꯫ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯆꯠꯄ ꯂꯝꯕꯤꯗ ꯑꯆꯧꯒ ꯕꯣꯕꯣꯒꯁꯨ ꯏꯟꯅꯔꯝꯃꯤ꯫ ꯏꯟꯅꯕ ꯌꯥꯕ ꯏꯟꯅꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨ ꯃꯥꯒꯤ ꯃꯌꯨꯝ ꯀꯣꯅꯨꯡꯗ ꯍꯜꯂꯛꯇꯨꯅ ꯆꯪꯂꯝꯗꯥꯏꯒꯤ ꯃꯇꯝꯅꯤ꯫ ꯑꯗꯨꯕꯨ ꯑꯆꯧꯒ ꯕꯣꯕꯣꯒꯅ ꯄꯥꯝꯂꯤꯕ ꯇꯥꯟꯖꯥ ꯑꯗꯨꯗꯤ ꯐꯪꯂꯝꯗꯦ꯫ ꯕꯣꯕꯣꯅ, ꯇꯥꯆꯧ, ꯁꯤꯗꯤ ꯌꯥꯔꯔꯣꯏ, ꯁꯨꯝ ꯉꯥꯏ ꯂꯩꯔꯗꯤ ꯊꯥꯡ ꯃꯆꯥꯁꯤꯅ ꯍꯤꯡꯆꯥꯕꯒꯤ ꯃꯀꯣꯛ ꯑꯁꯤꯗ ꯂꯪꯂꯒ ꯍꯥꯠꯂꯁꯦ꯫ ꯍꯤꯡꯆꯥꯕꯁꯤꯡꯅꯁꯨ ꯈꯪꯂꯣꯏ, ꯀꯣꯟꯅ ꯊꯣꯛꯑꯕ ꯑꯃ ꯂꯥꯛꯆꯔꯁꯅꯤ꯫ ꯑꯆꯧꯅ, ꯀꯩꯅꯣ ꯃꯥꯅ ꯇꯧꯗꯣꯏꯁꯦ? ꯕꯣꯕꯣ, ꯅꯪꯅ ꯇꯧꯗꯣꯏꯗꯣ ꯃꯇꯥꯡ ꯆꯥꯗꯦꯅꯦ ꯕꯣꯕꯣ꯫ ꯕꯣꯕꯣꯅ ꯊꯥꯡ ꯂꯪꯕꯒ ꯑꯆꯧꯅ ꯕꯣꯕꯣꯒꯤ ꯃꯈꯨꯠꯇꯨ ꯀꯟꯊꯩ꯫ ꯕꯣꯕꯣꯅ ꯂꯪꯂꯤꯕ ꯊꯥꯡ ꯃꯆꯥꯗꯨ ꯍꯤꯡꯆꯥꯕꯗ ꯄꯥꯟꯕꯒꯤ ꯃꯍꯨꯠꯇ ꯁꯥꯃꯨꯗ ꯑꯣꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯁꯥꯃꯨꯗꯨ ꯈꯣꯡꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯁꯨ ꯁꯥꯃꯨ ꯃꯊꯛꯇ ꯀꯟꯅ ꯌꯥꯟꯗꯨꯅ ꯇꯣꯡꯉꯤ꯫ ꯁꯥꯃꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨꯅ ꯁꯥꯃꯨ ꯑꯗꯨ ꯐꯥꯅꯅꯕ ꯍꯣꯠꯅꯔꯤꯉꯩ ꯑꯆꯧꯒ ꯕꯣꯕꯣꯒꯅ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯀꯣꯅꯨꯡꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯐꯝ ꯆꯥꯕ ꯌꯦꯡꯗꯨꯅ ꯂꯣꯠꯁꯤ ꯕꯣꯕꯣ꯫ ꯇꯥꯆꯧ, ꯑꯁꯣꯝꯗ ꯆꯦꯜꯂꯣ꯫ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯍꯤꯡꯆꯥꯕꯤꯁꯤꯡꯗ ꯑꯆꯧꯒ ꯕꯣꯕꯣꯒꯅ ꯅꯤꯡꯊꯧꯗꯨ ꯁꯥꯃꯨꯅ ꯅꯜꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯗꯨꯅ ꯆꯦꯜꯂꯤ꯫ ꯄꯥꯎꯁꯤ ꯇꯥꯕꯗ ꯍꯤꯡꯆꯥꯕꯤꯁꯤꯡꯗꯨ ꯂꯣꯏꯅ ꯆꯦꯟꯊꯣꯛꯅꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯁꯥꯃꯨꯗꯒꯤ ꯆꯣꯡꯊꯔꯒ ꯁꯥꯃꯨꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯁꯥꯃꯨ ꯑꯗꯨ ꯊꯥꯡ ꯃꯆꯥ ꯑꯃꯅ ꯌꯨꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ, ꯑꯩꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯕ ꯀꯅꯥꯅꯣ? ꯏꯌꯥ, ꯁꯥꯃꯨꯗ ꯄꯥꯜꯂꯤꯕ ꯊꯥꯡ ꯑꯁꯦ ꯑꯩꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯕꯗ ꯁꯥꯃꯨꯗ ꯄꯥꯟꯕꯅꯤ꯫ ꯏꯌꯥ, ꯀꯅꯥꯅꯣ? ꯂꯥꯟꯃꯤꯁꯥ, ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯁꯦ ꯑꯃꯠꯇ ꯆꯦꯜꯍꯟꯈꯤꯒꯅꯨ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ, ꯅꯣꯏ ꯀꯅꯥꯃꯠꯇ ꯆꯦꯟꯕ ꯌꯥꯔꯣꯏ꯫ ꯍꯤꯡꯆꯥꯕ ꯃꯌꯥꯝ ꯑꯗꯨꯅ, ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯑꯩꯈꯣꯏꯒꯤ ꯍꯤꯡꯆꯥꯕꯒꯤ ꯃꯥꯏ ꯑꯣꯏꯔꯤꯕ ꯏꯅꯤꯡꯊꯧꯗꯕꯨ ꯑꯩꯈꯣꯏꯅ ꯍꯥꯠꯅꯕ ꯍꯣꯠꯅꯕꯒꯤ ꯏꯇꯤꯛꯂꯅꯦ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ, ꯅꯣꯏ ꯄꯔꯦꯡ ꯂꯦꯞꯄꯨ꯫ ꯅꯣꯏ ꯄꯔꯦꯡ ꯂꯦꯞꯄꯨ ꯌꯥꯗꯕꯗ ꯗꯁꯥ ꯇꯥꯒꯅꯤ, ꯅꯣꯏ ꯂꯣꯏꯅ ꯗꯁꯥ ꯇꯥꯒꯅꯤ꯫ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧ ꯑꯗꯨꯅ, ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯁꯥ ꯄꯥꯏꯗꯨꯅ ꯊꯤꯌꯨ, ꯍꯪꯉꯨ, ꯅꯣꯏ ꯈꯔ ꯑꯃꯅ ꯆꯦꯟꯈꯤꯕ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯑꯩꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤꯕ ꯌꯦꯛꯅꯕ ꯑꯗꯣ ꯐꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩ ꯀꯣꯅꯨꯡꯗ ꯆꯪꯂꯣꯏ꯫ ꯍꯤꯡꯆꯥꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯣꯏ ꯃꯁꯦꯟꯗꯨ ꯐꯥꯔꯒ ꯊꯤꯕ ꯍꯨꯝꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯈꯪꯕ ꯐꯥꯕꯗꯤ ꯉꯝꯈꯤꯗꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯃꯗꯤ ꯃꯈꯨꯠꯇ ꯊꯥꯡ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯏꯄꯥ ꯄꯥꯈꯠꯅ ꯂꯦꯞꯂꯤ꯫ ꯍꯤꯡꯆꯥꯕ ꯂꯥꯟꯃꯤ ꯑꯃꯅ, ꯅꯪ ꯁꯤꯗ ꯂꯥꯎ ꯊꯨꯅ, ꯂꯥꯎ꯫ ꯀꯔꯤꯒꯤꯅꯣ ꯍꯤꯡꯆꯥꯕꯤ ꯅꯪꯅ ꯅꯈꯨꯠꯇ ꯊꯥꯡ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯏꯄꯥ ꯄꯥꯈꯠꯂꯤꯕꯁꯦ? ꯄꯥꯈꯠꯇ꯭ꯔꯕꯗꯤ ꯅꯣꯛꯑꯣ ꯍꯥꯏꯔꯣ? ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯗ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯂꯒꯕꯣ? ꯑꯗꯨꯒ ꯀꯔꯤꯒꯤ ꯊꯥꯡꯗꯨ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ? ꯅꯣꯏꯅ ꯊꯤꯔꯒ ꯂꯧꯊꯣꯛꯄꯕꯨꯗꯤ ꯑꯩꯅ ꯍꯥꯟꯅ ꯂꯧꯊꯣꯛꯄꯅꯤ, ꯅꯣꯏ ꯋꯥꯗꯅꯕ꯫ ꯃꯆꯤꯟ ꯑꯁꯤ ꯀꯌꯥꯗ ꯈꯨꯝꯕ ꯍꯩꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯊꯥꯡ ꯑꯁꯦ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯗ ꯂꯪꯗꯨꯅ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯄꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ? ꯅꯪ ꯍꯧꯖꯤꯛ ꯐꯥꯕ ꯇꯥꯔꯦ꯫ ꯏꯁ, ꯅꯨꯡꯉꯥꯏꯔꯦꯗ, ꯁꯤꯗꯤ ꯌꯨꯝꯗ ꯏꯟꯁꯥꯡ ꯁꯦꯝꯅꯅꯕ ꯊꯥꯡꯅꯤꯅꯦꯍꯦ, ꯐꯥꯕꯒ ꯌꯥꯔꯣꯏ꯫ ꯏꯃꯥꯅꯅꯦ ꯊꯥꯡ ꯉꯥꯏꯍꯧꯔꯤ, ꯐꯥꯗꯧꯕ ꯃꯤꯗꯤ ꯐꯥꯗꯦ, ꯑꯗꯨꯒ ꯐꯥꯔꯣꯏꯗꯕ ꯃꯤꯁꯤꯡꯗꯇꯃꯛ ꯇꯧꯗꯨꯅ ꯂꯩꯅꯤꯅꯦ꯫ ꯐꯥꯔꯒ ꯄꯨꯁꯦ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯃꯁꯤꯒꯤ ꯍꯤꯡꯆꯥꯕꯤ ꯑꯁꯦ꯫ ꯐꯥꯅꯨ, ꯌꯥꯔꯣꯏ, ꯑꯩ ꯐꯥꯔꯗꯤ ꯆꯥꯛ ꯊꯦꯡꯒꯅꯤ ꯌꯨꯝꯗ꯫ ꯐꯥꯒꯅꯨ꯫ ꯑꯦ, ꯏꯅꯤꯡꯊꯧꯗ ꯍꯥꯠꯀꯦ ꯇꯧꯕ ꯃꯤꯗꯨꯗꯤ ꯉꯁꯥꯏꯅ ꯆꯦꯜꯂꯝꯃꯅꯤ, ꯅꯣꯏꯅ ꯋꯥꯊꯤ ꯇꯧꯔꯤꯉꯩꯗ꯫ ꯐꯥꯅꯨꯁꯦ, ꯈꯨꯠꯁꯦ ꯅꯥꯏꯅꯤꯍꯦ ꯍꯤꯡꯆꯥꯕ ꯁꯥ꯫ ꯂꯥꯟꯃꯤ ꯁꯥ, ꯃꯗꯨꯒꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯩ ꯍꯥꯠꯀꯦ ꯇꯧꯕ ꯃꯇꯤꯛ ꯅꯠꯇꯦ, ꯊꯥꯗꯣꯛꯈꯣ꯫ ꯃꯥꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯍꯦꯟꯅ ꯀꯣꯛꯅꯩ꯫ ꯑꯗꯨꯗꯤ ꯀꯅꯥꯅꯅꯣ ꯑꯩꯕꯨ ꯍꯥꯠꯀꯦ ꯇꯧꯔꯤꯕ? ꯂꯥꯟꯃꯤ ꯁꯥ, ꯊꯥꯡ ꯑꯗꯨ ꯄꯨ, ꯑꯗꯨꯒ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯊꯥꯡ ꯁꯥꯕ ꯍꯤꯡꯆꯥꯕꯁꯤꯡꯗ ꯍꯪꯉꯨ, ꯀꯔꯝꯕ ꯊꯥꯡꯅꯣ, ꯀꯗꯥꯏꯗ ꯁꯥꯏ ꯍꯥꯏꯗꯨꯅ? ꯊꯥꯗꯣꯛꯍꯦ, ꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯗꯤ
ꯑꯗꯨꯝ ꯈꯨꯠꯁꯦ ꯄꯥꯏ ꯂꯩ ꯃꯇꯨ ꯊꯤꯕ ꯈꯪꯗꯕꯁꯤꯡꯁꯤꯗꯤ ꯑꯔꯣꯏꯕ ꯋꯥꯇꯥꯁꯤꯗꯤ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕꯗꯣ ꯁꯠ ꯁꯠ ꯇꯧ ꯑꯩ ꯀꯣꯅꯨꯡꯗ ꯆꯪꯂꯦꯀꯣ ꯏꯅꯤꯡꯊꯧꯕꯨ ꯊꯥꯡ ꯂꯪꯂꯛꯄꯗꯣ ꯐꯥꯗ꯭ꯔꯤ ꯐꯥꯎꯕ ꯀꯣꯅꯨꯡꯗ ꯆꯪꯂꯣꯏ ꯍꯥꯏꯕꯗꯥꯏꯅꯦ ꯑꯩꯒꯤ ꯀꯨꯁꯤꯅꯤ ꯅꯤꯡꯊꯧꯅꯤꯅ ꯍꯤꯡꯆꯥꯕꯅꯕꯨ ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯛꯅꯕ꯭ꯔꯣ ꯏꯁꯥꯒꯤ ꯅꯨꯄꯤ ꯐꯥꯎꯕ ꯆꯥꯅꯔꯀꯥꯟꯁꯤꯗ ꯅꯨꯃꯤꯠꯁꯨ ꯇꯥꯔꯦ ꯑꯆꯧ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯃꯆꯤ ꯑꯃꯗ ꯂꯣꯠꯂꯤ ꯍꯤꯡꯆꯥꯕꯁꯤꯡ ꯑꯃꯠꯇ ꯇꯨꯝꯅꯈꯤꯗ꯭ꯔꯦ ꯉꯁꯤꯗꯤ ꯃꯈꯨꯠꯇ ꯃꯩꯕꯨꯜ ꯄꯥꯏꯗꯨꯅ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯇꯥꯆꯧ ꯀꯝꯗꯧꯁꯤꯒꯦ ꯍꯧꯖꯤꯛ ꯑꯆꯧꯅ ꯍꯤꯡꯆꯥꯕ ꯑꯁꯤꯒꯤ ꯇꯨꯝꯐꯝ ꯀꯥ ꯍꯥꯟꯅ ꯊꯤꯁꯤ ꯑꯗꯨꯒ ꯀꯣꯅꯨꯡꯁꯦ ꯃꯩ ꯊꯥꯁꯤ ꯃꯩ ꯆꯥꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧ ꯑꯁꯦ ꯍꯥꯠꯂꯒ ꯏꯄꯥ ꯏꯃꯥꯒꯤ ꯂꯃꯟ ꯈꯨꯝꯗꯨꯅ ꯌꯨꯝꯗ ꯍꯟꯈ꯭ꯔꯁꯤ ꯃꯩꯁꯦ ꯀꯔꯝꯅ ꯊꯥꯒꯅꯤ ꯑꯩ ꯊꯥꯔꯛꯑꯒꯦ ꯇꯥꯆꯧ ꯑꯩ ꯎꯄꯥꯏ ꯑꯃ ꯌꯦꯡꯂꯒ ꯇꯟꯖꯥ ꯑꯗꯨꯗ ꯃꯄꯥꯟꯗꯒꯤ ꯂꯥꯟꯃꯤ ꯈꯔ ꯆꯪꯂꯛꯏ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧꯁꯨ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯇꯝꯊꯤ ꯇꯝꯊꯤꯔꯕ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯀꯣꯅꯨꯡꯒꯤ ꯃꯄꯥꯜꯗ ꯊꯣꯛꯅꯈꯤ ꯃꯅꯨꯡꯗ ꯈꯔ ꯇꯃꯛ ꯂꯩꯍꯧꯗꯨꯅ ꯑꯗꯨꯒ ꯖꯥꯠ ꯊꯤꯔꯕ ꯍꯤꯡꯆꯥꯕ ꯑꯆꯧꯕ 5 ꯑꯃꯨꯛ ꯂꯥꯛꯂꯦ ꯍꯤꯡꯆꯥꯕ 5ꯗꯣ ꯑꯆꯧ ꯕꯣꯕꯣꯒꯤ ꯃꯃꯥ ꯃꯄꯥ ꯍꯥꯠꯄꯗ ꯂꯥꯛꯈꯤꯕ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨꯅꯤ ꯕꯣꯕꯣ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯍꯥꯠꯇꯕ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯑꯩꯈꯣꯏꯒꯤ ꯃꯤꯆꯝ ꯀꯌꯥ ꯍꯥꯠꯂꯝꯕ ꯍꯤꯡꯆꯥꯕꯁꯤꯡꯗꯣ ꯃꯣꯏꯁꯤ ꯑꯣꯏꯒꯅꯤ ꯃꯥꯝꯃꯅ ꯍꯥꯏꯔꯝꯕꯗꯣ ꯃꯗꯨꯃꯛꯅꯤ ꯂꯥꯛꯂꯤꯕ 5ꯁꯦ ꯍꯣꯏ ꯇꯥꯆꯧ ꯍꯥꯠꯂꯁꯤ ꯏꯃꯥ ꯏꯄꯥꯒꯤ ꯂꯃꯟ ꯁꯤꯡꯅꯤꯡꯕꯅ ꯈꯨꯠꯁꯦ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯦ ꯇꯨꯃꯤꯟ ꯂꯩꯌꯨꯅꯦꯍꯦ ꯍꯤꯡꯆꯥꯕ ꯈꯔ ꯂꯥꯛꯂꯦ ꯍꯤꯡꯆꯥꯕ ꯑꯃꯅ ꯏꯅꯤꯡꯊꯧꯗ ꯂꯪꯉꯛꯂꯤꯕ ꯊꯥꯡ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯤꯡꯆꯥꯕ ꯂꯩꯕꯥꯛꯀꯤ ꯅꯠꯇꯦ ꯇꯥꯏꯕꯪ ꯃꯤꯒꯤ ꯂꯩꯕꯥꯛꯇ ꯁꯥꯕ ꯊꯥꯡꯅꯤ ꯍꯥꯏ ꯍꯤꯡꯆꯥꯕ ꯑꯃꯅ ꯑꯗꯨꯗꯤ ꯂꯥꯟꯗꯤ ꯁꯣꯏꯗ꯭ꯔꯦꯕꯣ ꯆꯥꯛ ꯉꯟꯅ ꯉꯟꯅ ꯆꯥꯍꯧꯁꯤꯍꯦ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤꯒꯤ ꯂꯥꯟꯃꯤ ꯌꯧꯔꯛꯑꯦꯅꯦ ꯏꯁ ꯐꯖꯅꯗꯤ ꯂꯥꯛꯑꯝꯒꯅꯤꯕꯣ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯅ ꯍꯥꯠꯈ꯭ꯔꯤꯕ ꯅꯤꯡꯊꯧ ꯑꯁꯦ ꯌꯥꯝꯈ꯭ꯔꯕꯖꯥꯠꯅꯤ ꯑꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯂꯥꯟꯁꯤꯡꯁꯨ ꯐꯖꯅ ꯆꯪꯉꯝꯒꯅꯤꯕꯣ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯊꯪꯅꯕ ꯎꯃꯪꯗ ꯊꯝꯕ ꯑꯀꯟ ꯑꯀꯟꯕ ꯍꯤꯡꯆꯥꯕꯁꯤꯡ ꯑꯁꯦ ꯑꯗꯨꯒ ꯁꯥ ꯀꯩꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯀꯠꯂꯒ ꯍꯥꯠꯂꯝꯃꯦꯌꯦ ꯏꯃꯥ ꯌꯥꯝ ꯀꯤꯌꯦ ꯑꯗꯨꯗꯤ ꯌꯥꯔꯦ ꯅꯪꯒꯤ ꯗꯞꯇꯣ ꯑꯃꯨꯛ ꯇꯧꯔꯛꯀꯅꯨ ꯌꯥꯝ ꯄꯛꯇꯦ ꯅꯋꯥ ꯐꯨꯕ ꯉꯝꯕ ꯅꯪꯅꯁꯨ ꯏꯃꯥ ꯀꯤꯌꯦ ꯀꯥꯏꯅ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯒꯤ ꯃꯈ꯭ꯋꯥꯡꯗ ꯃꯤ ꯃꯀꯣꯛ ꯃꯌꯥꯝ ꯑꯃ ꯁꯤꯔꯤꯗꯣ ꯂꯩꯄꯥꯛ ꯃꯌꯥꯝꯒꯤ ꯃꯍꯥꯔꯥꯅꯤꯒꯤ ꯃꯀꯣꯛ ꯉꯥꯛꯇꯅꯤꯌꯦ ꯅꯤꯡꯊꯧꯒꯤꯒ ꯃꯥꯜꯂꯨꯔꯦ ꯑꯩꯗꯤ ꯅꯠꯇꯦꯍꯦ ꯃꯍꯥꯔꯥꯅꯤꯁꯤꯡꯒꯤ ꯃꯉꯛꯇ ꯁꯅꯥꯒꯤ ꯂꯤꯛ ꯐꯖ ꯐꯖꯕ ꯌꯥꯝ ꯁꯤꯗꯅ ꯑꯗꯨꯏꯗꯣ ꯂꯧꯅꯅꯕ ꯃꯉꯛ ꯀꯛꯏꯅꯤ ꯑꯗꯨꯒ ꯁꯅꯥꯒꯤ ꯂꯤꯛꯁꯤꯡꯗꯣ ꯃꯥꯒꯤ ꯃꯇꯨꯗꯨꯗ ꯄꯤ ꯍꯥꯏ ꯏꯅꯤꯡꯊꯧꯁꯦ ꯖꯥꯠ ꯌꯥꯝꯅ ꯊꯤꯕꯒꯤ ꯋꯥꯅꯤ ꯃꯇꯨ ꯌꯥꯝ ꯀꯤꯕꯅꯤ ꯄꯨꯔꯥ ꯇꯥꯏꯕꯪ ꯃꯤꯒ ꯃꯥꯟꯅꯕꯅꯤ ꯃꯇꯨ ꯀꯤꯕꯗꯤ ꯑꯗꯣ ꯃꯍꯥꯔꯥꯅꯤꯁꯤꯡꯒꯤ ꯃꯀꯣꯛꯀꯤ ꯁꯔꯨꯁꯤꯅ ꯀꯩꯒꯤ ꯃꯈ꯭ꯋꯥꯡꯗ ꯁꯤꯔꯤꯕ ꯑꯣ ꯇꯥꯏꯕꯪ ꯃꯤꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯃꯍꯥꯔꯥꯅꯤꯗꯤ ꯃꯁꯛ ꯌꯥꯝ ꯐꯖꯩꯗꯅ ꯑꯩꯈꯣꯏꯕꯨꯗꯤ ꯌꯥꯝ ꯊꯤꯕꯒꯤ ꯋꯥꯅꯤ ꯌꯥꯔꯦꯍꯦ ꯑꯩꯈꯣꯏꯁꯨ ꯊꯤ ꯍꯥꯏꯗ꯭ꯔꯕꯁꯨ ꯋꯥꯔꯤꯗꯣ ꯑꯗꯨꯝ ꯂꯤꯌꯨ ꯂꯤꯒꯦꯍꯦ ꯊꯤ ꯍꯥꯏꯕꯁꯨ ꯁꯥꯎꯔꯤ ꯅꯤꯡꯊꯧꯁꯦ ꯐꯖꯕ ꯅꯨꯄꯤꯗꯤ ꯌꯥꯝꯅ ꯄꯥꯝꯕ ꯑꯗꯨꯗ ꯃꯇꯨ ꯀꯤꯕꯅꯅꯦ ꯅꯨꯄꯤ ꯂꯣꯟꯕ ꯉꯝꯗ꯭ꯔꯦꯗꯅ ꯑꯗꯨꯅꯅꯦ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯍꯥꯔꯥꯅꯤꯁꯤꯡꯒꯤ ꯃꯀꯣꯛ ꯑꯣꯏꯅ ꯃꯈ꯭ꯋꯥꯡꯗ ꯌꯥꯜꯂꯤꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯑꯦ ꯅꯪꯒꯤ ꯈꯨꯅꯣꯛꯇꯣ ꯌꯥꯝ ꯄꯛꯇꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯇꯥꯏꯕꯪ ꯃꯤꯒꯤ ꯅꯨꯄꯤ ꯃꯧꯒ ꯆꯞ ꯃꯥꯟꯅꯔꯦ ꯃꯐꯝ ꯑꯃꯗ ꯑꯣꯝꯁꯤꯜꯂꯒ ꯋꯥꯊꯤ ꯑꯗꯨꯝ ꯉꯥꯡ ꯂꯩꯕꯗꯣ ꯍꯣꯏ ꯆꯨꯝꯃꯦ ꯍꯤꯡꯆꯥꯕꯤ ꯃꯆꯥꯗꯣ ꯎꯃꯥꯏꯕꯤꯅ ꯆꯦꯟꯈ꯭ꯔꯕ ꯐꯥꯎꯕ ꯇꯥꯏꯕꯪ ꯃꯤ ꯅꯨꯄꯤꯁꯤꯡꯁꯦ ꯄꯨꯟꯁꯤꯜꯂꯒ ꯋꯥꯊꯤ ꯑꯗꯨꯝ ꯉꯥꯡꯂꯩ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯃꯥꯟꯁꯤꯜꯂꯛꯑꯦ ꯍꯤꯡꯆꯥꯕꯤꯁꯤꯡꯗꯨ ꯆꯠꯈ꯭ꯔꯦ ꯑꯆꯧ ꯕꯣꯕꯣꯒ ꯃꯣꯏꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯥꯍꯧꯔꯝꯃꯤ ꯃꯃꯥꯒꯤ ꯂꯤꯛ ꯃꯃꯥꯒꯤ ꯃꯀꯣꯛꯀꯤ ꯋꯥ ꯑꯗꯨ ꯇꯥꯔꯨꯕꯗ ꯑꯆꯧꯕ ꯕꯣꯕꯣꯒꯗꯨ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯦ ꯑꯆꯧꯅ ꯕꯣꯕꯣ ꯍꯤꯡꯆꯥꯕꯤ ꯃꯍꯥꯔꯥꯅꯤꯗꯣ ꯍꯥꯟꯅ ꯊꯤꯁꯤ ꯃꯥ ꯐꯪꯂꯕꯗꯤ ꯏꯕꯥꯅꯤꯒꯤ ꯅꯤꯡꯕ ꯊꯨꯡꯂꯒꯅꯤ ꯍꯣꯏ ꯇꯥꯆꯧ ꯂꯥꯛꯑꯣ ꯑꯍꯤꯡꯁꯤꯗ ꯊꯕꯛ ꯂꯣꯏꯁꯤꯜꯂꯁꯤ
ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯊꯣꯔꯛꯇꯨꯅ ꯍꯤꯡꯆꯥꯕꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯊꯤꯔꯛꯂꯦ꯫ ꯂꯥꯟꯃꯤ ꯀꯌꯥ ꯃꯄꯥꯟꯗ ꯂꯩꯈꯤꯕꯅ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯐꯪꯕ ꯉꯝꯂꯝꯃꯤ꯫ ꯁꯨꯝ ꯊꯤꯔꯛꯄꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯆꯦꯟꯁꯤꯟꯈꯤ ꯑꯗꯨꯒ ꯍꯤꯡꯆꯥꯕ 5 ꯑꯗꯨ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ꯫ ꯍꯤꯡꯆꯥꯕ ꯑꯃꯅ "ꯃꯁꯤꯕꯨ ꯍꯤꯡꯆꯥꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤ꯫ ꯃꯇꯨ ꯑꯁꯨꯛ ꯌꯥꯝꯅ ꯀꯤꯕ ꯑꯁꯤꯕꯨ? ꯃꯥꯅ ꯃꯥꯂꯦꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯕꯁꯦ ꯃꯥꯒꯤ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯃꯥꯅ ꯂꯥꯟꯃꯤ ꯊꯥꯗꯣꯛꯇꯨꯅ ꯍꯥꯠꯅꯕ ꯌꯥꯝꯅ ꯇꯧꯈ꯭ꯔꯕꯅꯤ꯫ ꯑꯗꯨ ꯐꯥꯎꯕꯗ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯁꯨꯛꯁꯤ ꯁꯤꯗꯕꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯁꯤꯗꯤ ꯑꯩ ꯐꯥꯎꯕ ꯀꯤꯗ꯫ ꯃꯥꯅ ꯃꯤ ꯆꯥꯕ ꯎꯔꯗꯤ ꯃꯍꯤꯒ ꯄꯤꯠ ꯄꯤꯠ ꯀꯥꯝꯂꯒꯅꯦ ꯃꯔꯨꯒ ꯁꯥꯏꯕꯗꯨꯗꯤ ꯈꯨꯀꯤ ꯑꯃꯅꯤ ꯍꯥꯏꯕ ꯍꯥꯏꯕꯤꯔꯨꯅꯨꯀꯣ꯫ ꯑꯦ ꯅꯤꯡꯊꯧ ꯊꯣꯛꯂꯛꯑꯦ, ꯋꯥꯔꯤ ꯂꯦꯞꯄꯁꯤꯀꯣ, ꯇꯥꯔꯗꯤ ꯁꯥꯎꯅꯤ ꯑꯃꯨꯛ"꯫ ꯑꯆꯧꯕ ꯕꯣꯕꯣꯒꯅ "ꯑꯣ, ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯀꯥꯁꯤ ꯑꯁꯤꯗ ꯑꯣꯏꯔꯦ꯫ ꯍꯤꯡꯆꯥꯕ 5 ꯑꯗꯨꯅ "ꯀꯩꯗꯧꯔꯦ ꯃꯔꯨꯞ, ꯏꯄꯥ ꯄꯥꯈꯠꯂꯤꯕꯗꯨꯅ? ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯂꯥꯛꯂꯕꯁꯤꯗꯤ"꯫ "ꯑꯩꯅ ꯄꯥꯈꯠꯂꯤꯕꯁꯤ ꯅꯣꯏꯅ ꯐꯍꯟꯕ ꯉꯝꯒꯗ꯭ꯔꯣ"? "ꯉꯝꯅꯤꯅꯦ ꯍꯥꯏꯌꯨꯅꯤ ꯃꯔꯨꯞ"꯫ "ꯑꯩꯅ ꯄꯥꯈꯠꯂꯤꯁꯦ ꯇꯥꯏꯕꯪ ꯃꯤꯁꯤꯡꯗꯨ ꯅꯠꯇꯦ, ꯑꯩꯒꯤ ꯅꯨꯄꯤꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯍꯥꯠꯇꯣꯛꯄꯤꯔꯣ ꯅꯣꯏ 5ꯅ ꯑꯃꯨꯛꯇ"꯫ "ꯑꯦ ꯇꯜꯂꯤꯍꯦ, ꯇꯜꯂꯦ". ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯑꯗꯨꯗ ꯂꯨꯞꯂꯤꯉꯩ ꯑꯆꯧꯕ ꯕꯣꯕꯣꯒꯗꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯀꯥꯗ ꯆꯪꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯍꯥꯟꯕꯗꯗꯤ ꯃꯣꯏ ꯑꯅꯤꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯆꯧꯕ ꯕꯣꯕꯣꯒꯅ ꯋꯥ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯋꯥ ꯀꯌా ꯇꯝꯁꯤꯜꯂꯝꯃꯤ꯫ "ꯅꯪꯒꯤ ꯅꯨꯄꯥꯅ ꯅꯪꯕꯨ ꯍꯥꯠꯅꯅꯕ ꯃꯄꯥꯟꯗ ꯁꯤꯜꯍꯧꯔꯦ ꯍꯥꯏꯗꯨꯅ"꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯇꯨꯃꯤꯟꯅ ꯀꯧꯊꯣꯛꯇꯨꯅ ꯃꯣꯏ 6ꯀꯤ ꯋꯥꯗꯨ ꯇꯥꯍꯜꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯃꯤꯠꯇ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯈ꯭ꯔꯦ꯫ "ꯑꯩꯕꯨ ꯍꯥꯠꯇꯧꯔꯤꯕ? ꯏꯌꯥ! ꯑꯩ ꯆꯦꯜꯍꯧꯕꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯐꯪꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯔꯕ ꯃꯥꯜꯂꯦꯅꯦ꯫ ꯈꯪꯂꯤꯗꯅ ꯅꯪ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯍꯥꯠꯇꯣꯏꯒꯤ ꯇꯧꯔꯛꯄ ꯃꯌꯥꯝ ꯑꯗꯨ ꯅꯨꯄꯥ ꯅꯪꯅ ꯑꯣꯏꯔꯦ꯫ ꯅꯕꯥꯅꯤꯅ ꯍꯥꯏꯔꯝꯗ꯭ꯔꯕꯗꯤ ꯑꯩ ꯉꯁꯤ ꯁꯤꯔꯝꯕꯁꯨ ꯌꯥꯏ꯫ ꯍꯥꯏꯌꯨ, ꯅꯕꯥꯅꯤ ꯀꯩ ꯄꯥꯝꯃꯤ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ"꯫ ꯑꯆꯧꯕ ꯕꯣꯕꯣꯒꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯉꯛꯁꯝꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯃꯥꯒꯤ ꯂꯤꯛꯇꯨ ꯁꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯉꯛꯁꯝꯗ ꯂꯤꯛ ꯃꯌꯥꯝ ꯑꯃ ꯁꯤꯔꯝꯃꯤ꯫ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯃꯥꯒꯤ ꯂꯤꯛꯇꯨꯁꯨ ꯌꯥꯎꯔꯝꯃꯤ꯫ "ꯑꯣ, ꯅꯕꯥꯅꯤꯅ ꯄꯥꯝꯂꯤꯁꯦ ꯑꯩꯒꯤ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯂꯤꯛꯁꯤꯡꯁꯦ ꯅꯠꯇ꯭ꯔꯣ? ꯁꯦ ꯑꯄꯥꯝꯕ ꯈꯜꯂꯣ, ꯅꯕꯥꯅꯤꯒꯤ ꯑꯄꯥꯝꯕ ꯂꯧꯁꯦ"꯫ ꯑꯆꯧꯕ ꯕꯣꯕꯣꯒꯅ "ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯃꯍꯥꯔꯥꯅꯤ, ꯁꯤꯒꯤ ꯂꯤꯛꯁꯤꯗꯪ ꯂꯧꯖꯒꯦ, ꯑꯇꯩ ꯑꯍꯦꯟꯕ ꯄꯥꯝꯖꯗꯦꯗꯣ"꯫ "ꯑꯦ ꯑꯃꯇꯪ, ꯐꯔꯦ, ꯂꯧꯖꯔꯣ ꯁꯦ꯫ "ꯑꯗꯣ ꯅꯕꯥꯅꯤ ꯂꯣꯠꯈ꯭ꯔꯣ, ꯑꯩ ꯊꯕꯛ ꯇꯧꯒꯦ"꯫ "ꯍꯣꯏ ꯃꯍꯥꯔꯥꯅꯤ"꯫ ꯃꯃꯥꯒꯤ ꯂꯤꯛ ꯑꯗꯨ ꯐꯪꯂꯕꯗ ꯃꯆꯤꯟ ꯃꯅꯥꯎ ꯀꯞꯇꯨꯅ ꯍꯔꯥꯎꯏ꯫ ꯑꯗꯨꯒ ꯑꯆꯧꯗ ꯆꯦꯠꯅ ꯍꯥꯞꯂꯗꯨꯅ ꯃꯆꯤ ꯃꯔꯨꯝ ꯑꯃꯗ ꯂꯨꯝꯕ ꯍꯧꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯥꯒꯤ ꯀꯥꯗ ꯀꯧꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯉꯥꯡꯅꯗꯨꯅ ꯈꯠꯅꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯕꯣꯕꯣꯅ ꯃꯥꯒꯤ ꯂꯤꯔꯨꯡꯇꯦꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯍꯤꯡꯆꯥꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯇꯨꯃꯤꯟꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯆꯧꯅ ꯍꯤꯡꯆꯥꯕꯤ ꯃꯇꯩ ꯃꯅꯥꯎ ꯏꯃꯨꯡꯗ ꯀꯟꯅ ꯈꯠꯅꯔꯤꯉꯩ ꯆꯪꯁꯤꯟꯗꯨꯅ ꯇꯨꯡꯗꯒꯤ ꯃꯥꯒꯤ ꯊꯥꯡꯄꯥꯛ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧ ꯑꯗꯨ ꯑꯍꯥꯟꯕꯗꯗꯤ ꯇꯨꯃꯤꯟꯅ ꯂꯩ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯁꯤꯔꯦ ꯈꯪꯕꯗꯗꯤ ꯍꯔꯥꯎꯅ ꯅꯣꯛꯂꯛꯏ꯫ "ꯏꯌꯥ! ꯁꯤꯔꯦ, ꯑꯩꯒꯤ ꯅꯨꯄꯤ ꯁꯤꯔꯦ꯫ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯍꯥꯠꯄ ꯉꯝꯂꯛꯇ꯭ꯔꯕꯁꯨ ꯉꯁꯤꯗꯤ ꯁꯤꯔꯦ". ꯍꯔꯥꯎꯕ ꯌꯥꯕ ꯍꯔꯥꯎꯍꯧꯔꯣ ꯍꯤꯡꯆꯥꯕ꯫ "ꯀꯔꯤ ꯍꯥꯏꯕ"? "ꯏꯅꯤꯡꯊꯧꯗ ꯊꯥꯡꯅ ꯂꯪꯕ ꯃꯤꯗꯣ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯊꯥꯔꯛꯄ ꯃꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯅꯤꯡꯊꯧꯗ ꯊꯥꯡꯅ ꯂꯪꯕ ꯃꯤꯗꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯐꯥꯔꯒ ꯊꯝꯂꯕꯅꯤ ꯏꯅꯤꯡꯊꯧ"꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ "ꯅꯣꯏ ꯑꯅꯤ ꯍꯥꯏꯕꯗꯤ ꯑꯃꯅ ꯀꯗꯥꯏꯅꯣ"? ꯕꯣꯕꯣꯅ "ꯑꯩ ꯁꯤꯗ ꯂꯩꯖꯔꯦ ꯏꯅꯤꯡꯊꯧ"꯫ "ꯅꯕꯥꯅꯤꯕꯨ ꯀꯔꯝꯕ ꯍꯤꯡꯆꯥꯕ ꯖꯥꯠꯅꯣ? ꯏꯄꯤꯛ ꯍꯦꯛ ꯄꯤꯛꯂꯗꯅ"꯫ "ꯏꯕꯥꯅꯤ ꯏꯆꯤꯜ ꯏꯅꯥꯎꯅꯤ, ꯑꯔꯥꯞꯄ ꯈꯨꯡꯒꯪꯗꯒꯤꯅꯤ꯫ ꯏꯅꯤꯡꯊꯧꯗ ꯉꯥꯎꯖꯕ ꯏꯆꯤꯜ ꯏꯅꯥꯎꯅꯤ꯫ ꯏꯅꯤꯡꯊꯧꯒꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯦ ꯍꯥꯏꯕꯗꯒꯤ ꯏꯅꯤꯡꯊꯧꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄꯅꯤ"꯫ ꯅꯤꯡꯊꯧꯗꯣ ꯍꯔꯥꯎꯅ "ꯑꯩ ꯄꯦꯜꯂꯦ꯫ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯊꯥꯡ ꯂꯪꯗꯨꯅ ꯍꯥꯠꯀꯦ ꯇꯧꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤ꯫ ꯑꯗꯨꯒ ꯍꯥꯟꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯦ ꯈꯥꯎ ꯑꯃꯗ ꯌꯣꯝꯁꯤꯜꯂꯨ, ꯐꯨꯝꯖꯤꯜꯂꯝꯒꯦ"꯫ "ꯍꯣꯏ ꯏꯅꯤꯡꯊꯧ, ꯑꯗꯣ
ꯏꯅꯤꯡꯊꯧ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯄꯨꯕꯤꯔꯛꯀꯅꯨ ꯃꯣꯏꯅ ꯃꯍꯥꯔꯥꯅꯤ ꯑꯁꯦ ꯍꯥꯠꯂꯦ ꯈꯪꯈ꯭ꯔꯕꯗꯤ ꯑꯩ ꯈꯪꯉꯤꯅꯤ ꯅꯕꯥꯅꯤꯅ ꯍꯩꯄꯥ ꯑꯃꯨꯛ ꯁꯥꯔꯅꯨ ꯑꯩꯅ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨ ꯍꯥꯟꯅ ꯇꯧ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯁꯒꯣꯜꯗ ꯍꯥꯞꯇꯨꯅ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯣꯏ 5 ꯑꯗꯨꯒ ꯄꯨꯟꯅ ꯂꯥꯛꯂꯦ ꯃꯣꯏ 6 ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯅꯨꯄꯤ ꯑꯃꯨꯛ ꯊꯤꯕ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯁꯨꯝ ꯂꯥꯛꯄꯅ ꯀꯣꯅꯨꯡꯗꯒꯤ ꯐꯅ ꯂꯥꯞꯄꯦ ꯑꯍꯤꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯕꯣꯕꯣꯒ ꯑꯆꯧꯒꯅ ꯎꯃꯪ ꯑꯃꯗ ꯄꯨꯁꯤꯜꯂꯛꯂꯦ ꯃꯣꯏꯅ ꯂꯥꯛꯄ ꯏꯄꯥꯛ ꯑꯗꯨꯒꯤ ꯂꯝꯕꯤꯔꯣꯝꯗ ꯕꯣꯕꯣꯒ ꯑꯆꯧꯒ ꯁꯒꯣꯜ ꯈꯥꯝꯗꯨꯅ ꯎꯃꯪ ꯑꯗꯨꯗ ꯏꯀꯣꯏ ꯀꯣꯏꯅ ꯃꯩ ꯊꯥꯏ ꯍꯤꯡꯆꯥꯕꯁꯤꯡꯗꯨ ꯍꯥꯏꯐꯦꯠꯇꯤ ꯆꯤꯡꯅꯕ ꯐꯥꯎꯔꯛꯏ ꯇꯥꯆꯧ ꯃꯐꯝ ꯆꯥꯔꯦ ꯅꯨꯄꯥ ꯊꯣꯛꯅ ꯍꯥꯁꯤ ꯈꯨꯠ ꯃꯀꯣꯛ ꯀꯛꯁꯤ ꯑꯆꯧꯅ ꯑꯍꯥꯟꯕꯗ ꯏꯕꯥꯅꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯍꯥꯟꯅ ꯇꯥꯛꯁꯤ ꯍꯤꯡꯆꯥꯕ 6 ꯑꯗꯨꯅ ꯀꯔꯥꯏꯅꯣ ꯃꯤꯔ ꯍꯤꯡꯆꯥꯕꯔ ꯐꯥꯔꯤꯕꯗꯣ ꯑꯗꯨꯒ ꯅꯪꯅ ꯏꯀꯣꯏ ꯀꯣꯏꯅ ꯃꯩ ꯀꯟꯅ ꯊꯥꯔꯛꯏꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯤꯡꯆꯥꯕ ꯑꯃꯅ ꯏꯌꯥ ꯑꯅꯤ ꯑꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤꯅꯤꯅꯦ ꯇꯨ ꯃꯀꯣꯛꯇ ꯎꯞꯂꯤꯕꯁꯦ ꯃꯀꯣꯛꯇ ꯇꯩꯔꯤꯕꯁꯦ ꯏꯜꯂꯤꯕ ꯐꯤꯁꯤꯡꯁꯦ ꯂꯣꯏꯅ ꯂꯧꯊꯣꯔꯛꯑꯦꯅꯦ ꯑꯆꯧꯒ ꯕꯣꯕꯣꯒꯅ ꯃꯕꯥꯅꯤ ꯑꯁꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯛꯂꯝꯃꯤ ꯍꯤꯡꯆꯥꯕꯁꯤꯡꯗꯨ ꯎꯃꯪ ꯑꯗꯨ ꯅꯤꯟꯕ ꯃꯈꯩ ꯅꯣꯛꯏ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯣꯛꯂꯒ ꯅꯕꯥꯅꯤꯕꯨ ꯑꯩꯈꯣꯏ ꯍꯥꯠꯄ ꯂꯥꯛꯂꯤꯕ꯭ꯔꯅꯦꯍꯦ ꯅꯊꯧꯅꯥ ꯐꯩ ꯑꯗꯨꯕꯨ ꯁꯤꯕ ꯇꯥꯕꯅꯤ ꯑꯇꯩ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨꯅ ꯃꯩ ꯑꯁꯤꯗ ꯂꯧꯔꯒ ꯆꯥꯒꯦ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗꯤ ꯑꯉꯥꯡ ꯑꯅꯤ ꯇꯨ ꯅꯃꯥꯒꯤ ꯃꯀꯣꯛꯇꯣ ꯁꯤꯗ ꯂꯩꯔꯦ ꯉꯝꯂꯒ ꯄꯨꯖꯈꯣ ꯉꯝꯗ꯭ꯔꯒꯅ ꯅꯕꯥꯅꯤꯒꯤ ꯃꯀꯣꯛꯁꯨ ꯂꯤꯛ ꯑꯣꯏꯅ ꯁꯤꯒꯅꯤ ꯑꯩꯅ ꯍꯤꯡꯆꯥꯕ ꯑꯃꯅ ꯅꯣꯏ 5 ꯂꯩꯌꯨ ꯑꯩ ꯏꯊꯟꯇꯅ ꯃꯤꯀꯨꯞ ꯑꯃꯗ ꯂꯣꯏꯁꯤꯟꯒꯦ ꯕꯣꯕꯣ ꯇꯥꯆꯧ ꯏꯌꯥ ꯃꯆꯤꯟ ꯃꯅꯥꯎ ꯑꯆꯧꯒ ꯕꯣꯕꯣꯒꯅ ꯍꯤꯡꯆꯥꯕ ꯑꯃꯗꯨꯗ ꯆꯣꯡꯁꯤꯟꯈ꯭ꯔꯦ ꯍꯤꯡꯆꯥꯕ ꯑꯗꯨꯁꯨ ꯆꯣꯡꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯑꯆꯧꯒ ꯕꯣꯕꯣꯒꯅ ꯌꯥꯝꯅ ꯂꯥꯏꯅ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯂꯝꯃꯤ ꯏꯌꯥ ꯁꯤꯗꯤ ꯂꯥꯏꯊꯣꯛꯄ ꯌꯥꯗꯦꯅꯦꯍꯦ ꯄꯨꯟꯅ ꯍꯥꯠꯂꯁꯤ ꯕꯣꯕꯣ ꯇꯥꯆꯧ ꯏꯌꯥ ꯑꯍꯤꯡꯗꯨꯃ ꯃꯥꯏꯀꯩ ꯑꯅꯤꯒꯤ ꯑꯀꯟꯕ ꯂꯥꯟꯅꯗꯨꯅ ꯎꯃꯪ ꯇꯪꯈꯥꯏ ꯑꯃ ꯇꯨꯝꯂꯝꯃꯤ ꯕꯣꯕꯣꯅ ꯁꯔꯤꯠ ꯁꯔꯥ ꯇꯧꯗꯨꯅ ꯇꯦꯟꯅ ꯑꯃꯨꯛ ꯀꯥꯞ ꯊꯥꯡꯅ ꯑꯃꯨꯛ ꯌꯥꯟ ꯑꯆꯧꯅ ꯃꯥꯒꯤ ꯁꯤꯡꯖꯪ ꯑꯗꯨꯅ ꯃꯆꯦꯠ ꯃꯆꯦꯠ ꯌꯥꯟꯗꯨꯅ ꯍꯤꯡꯆꯥꯕ 5 ꯑꯗꯨ ꯂꯦꯡꯕ ꯐꯥꯎꯕ ꯉꯝꯍꯟꯗꯕ ꯃꯈꯩ ꯁꯣꯏꯒꯥꯏꯔꯝꯃꯤ ꯍꯤꯡꯆꯥꯕ 5ꯗꯨ ꯐꯝꯊꯗꯨꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯉꯝꯗꯅ ꯂꯩꯔꯝꯃꯤ ꯎꯃꯪ ꯑꯗꯨꯁꯨ ꯇꯪꯈꯥꯏ ꯑꯃꯗꯤ ꯄꯨꯡꯀꯣꯛ ꯀꯣꯛꯂꯦ ꯃꯩꯁꯨ ꯑꯀꯣꯏꯕꯗ ꯀꯟꯅ ꯆꯥꯛꯂꯦ ꯑꯆꯧꯅ ꯃꯥꯒꯤ ꯁꯤꯡꯖꯪ ꯑꯗꯨꯅ ꯍꯤꯡꯆꯥꯕ ꯃꯊꯪ ꯃꯊꯪ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯂꯝꯃꯤ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧꯅ ꯅꯨꯄꯤ ꯑꯃ ꯊꯤꯔꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎꯔꯨꯕ ꯑꯣ ꯃꯪꯂꯥꯟ ꯑꯣꯏꯗꯨꯅ ꯃꯥꯡꯈ꯭ꯔꯅꯤꯀꯣ ꯑꯩꯒꯤ ꯏꯆꯥꯁꯤꯡꯅ ꯑꯩꯈꯣꯏ ꯁꯤꯔꯦ ꯅꯣꯏꯅ ꯍꯥꯠꯄꯅꯤ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯅꯕꯥꯅꯤꯁꯨ ꯇꯝꯊꯤꯅ ꯁꯤꯕ ꯑꯣꯏꯌꯨꯍꯦ ꯈꯪꯗꯕ ꯑꯣꯏꯁꯅꯨ ꯈꯪꯂꯕꯗꯤ ꯅꯆꯥꯁꯤꯡꯁꯨ ꯅꯪ ꯍꯥꯠꯄꯒꯨꯝꯅ ꯍꯥꯠꯀꯅꯤ ꯑꯆꯧꯒ ꯕꯣꯕꯣꯒꯅ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯂꯝꯃꯤ ꯑꯗꯨꯒ ꯃꯣꯏ 6ꯀꯤ ꯃꯀꯣꯛꯁꯤꯡꯗꯨ ꯄꯨꯗꯨꯅ ꯃꯔꯩꯕꯥꯛꯇ ꯑꯃꯨꯛ ꯃꯕꯥꯅꯤꯒꯤ ꯍꯤ ꯑꯗꯨ ꯇꯣꯡꯗꯨꯅ ꯍꯜꯂꯛꯂꯝꯃꯤ ꯑꯆꯧꯒ ꯕꯣꯕꯣꯒꯅ ꯍꯜꯂꯛꯄꯗ ꯃꯤꯌꯥꯝ ꯄꯨꯝꯕ ꯍꯔꯥꯎꯕꯅ ꯖꯒꯣꯏ ꯁꯥꯔꯝꯃꯤ ꯍꯤꯡꯆꯥꯕꯒꯤ ꯃꯀꯣꯛꯁꯤꯡꯗꯨ ꯃꯤꯌꯥꯝꯅ ꯀꯥꯎꯗꯨꯅ ꯁꯥꯟꯅꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯃꯥꯒꯤ ꯂꯤꯛꯇꯨ ꯃꯐꯝ ꯆꯥꯅ ꯊꯝꯕꯤꯗꯨꯅ ꯑꯆꯧꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯕꯣꯕꯣꯅ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯁꯦꯝꯒꯠꯇꯨꯅ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯄꯥꯛ ꯑꯃ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛ ꯄꯥꯟꯈꯤꯔꯝꯃꯤ